Chahi amaga tha kaya henjilaklaba fauba ngasi thiba kangdana leirakiba ningthozam Anthony amadi maibam abilas anigi mathau mangam pangthokraba matungda ngasi mangani leihon tambagi thauram pangthokre thauram adu abilas amadi Anthony gi pongnafam lamdam oriba akhamda pangthoki thauram aduda CSO sing arambai ahal laman sing marum apang sing imaibel singna saruk yake thauram aduda saruk yaramba chongtham basanta JAC senior member na thamlakiba wafamda ningthozam Anthony amadi maibam abilas na chahi amaga tha kaya hojilaklaba fauba thiba khangdana leirakpa sida makhoigi mathau mangam pangthokfam thoi haina khanaraba matungda mathau mangam asi pangthokpani abilas amadi Anthony gi matangda lengaki maikaidagi kari khongthang paikhatlakpagi haiduna ngasi fauba ngaiduna lakhibani adubu lengaki maikaidagi karisu toroktabadagi ngasi aikoina thauram asi pangthokpani hariba angang ani asi kuki na soidana hatlamlagani haiba thajabadagi makhoigi saru machet amatang oirbasu pibiyu haina lengaki mafamda kayarak haikiba lekhrabasu karisu tawbirakhide aikoi maitagi oina haunabi matung inna mathau mangam pangthoke haibasu laikre adubu lengak leiteba lebak ama oiduna leibadagi ngasi fauba langla langjin ama fauba thiba khangdana leirakhibani adubu ngasi gi mangani leihona si loraba matungdagidi ing tapa hanagum hanjinduna tangdu leitaba ama oirasanu haiba wafam thamlakhi Anthony na manghiba chahi amaga amasi yamna henjalakaba matamasi fawbada makoina leigidaba matamda akoina uki gi adugulna batam thiraba bihar aduda makoisi soidana hawaina kontha piram lagani haibasi akoina thajaba amaga loina nangasi hawbada lerabani adubu lengaki maikaidagi akoina makoigi soru machet amato orabasu aikoigi baitai aikoigi haunabida makoigi adugulnaba soru machet natraga mafi macet ama torbasu phangakanda koi thoromase pangthongnabgidamakta sanglaba matamase ngaiduna lagakpani adubu lengaki maikaidagi makhoi mihatta chenaba adugumla mugoi kharadi phare haina chawrakpa amadi haiki adubu ngasi phawbada imung manungi maikaida senjariba JC gi maikaida kariguma wafam amakhaktang thamlaktabana maram orakanda makhoinigi mathau mangamse pangthokpana chumle haibasi khallakanda aikoina pangthokchabani lengakna so sigumlaba thorombasida aikoigi maikaidagidi kari lege haiduna nahan aikoigi makoigi leiron chanraba matungdagi ngasi si phawbada karigumba kharadi hairakadra haibagi aikoi thajaba leibani adubu hojikti leingaksu mapu pandaba leingak ama haibadu oigre central government aikoi paisangraba adugumbu lamdam ama mafam khangdaba apasphagi mayokta thana tamchiba organization aikoi ngasi karamba mongda lakadagi haibase aikoi tambangamdaba punchi maren amada aikoi maitai se nomogi pixelakpadawna aikoi si toropadauna wakhaldagi horakanda leiriba aikoi gi miyoigi leiriba migi size asisu nomogi aikoi pixelakpana maram orakanduda aikoi da yamna nuaitaba mukak phawi adubu lengaki maikaidagi hojik paliba central government na direct oina aikoi da panbiriba lengaki maikaidagi su lamdam asida thoribi irang ase athuba matamda Avinash and Anthony gi mathau mangam pangthokra matungda ngasi mangani leihunse loikhiba numisidagi haurakanda aikoigi lamdam sida jati anigi kanglok anigi marakta hana sunaba base lep khrakanda aikoi ayingba adugumloba hanagi obe punsi marianda hanjalakpa oirabadi aikoi yamna adugumloba nungaiba ma phange haiduna aikoi khanjagadoribani aduna ngasidi Manipur lengaksi sat khajadadana center na makhoi khubam numda paisalakanda center gi layak mana charai bu matabasida Manipur gi hana leramba shanti do hanjilan biu aduga hana sunaba punamak singse ngasi haiba numisida gi lep khalsanu haibo wakolon se Avinash and Anthony gi asung mangani legon siga mari lenena ekoina tamjari ngasi dagi horaga tha asigi tarik 18 fawba pangthokadoriba ECT training program ngasi lamfielda leiba the Manipur State Legal Services Authority MASLSA complex ta hugdokre Imphal East Imphal West Vishnupur amadi Chandel district ta pangthokadoriba ECT training program asigi damak High Court of Manipur dagi Longjam Herojet Research Officer Manipur Judicial Academy Roshan Oinam Court Manager 2 DS Santikumar System Analyst Melody Sarangthem E-Seva OA Jairap Ifam Sehir Khan Senior Technician Officer CPC Team Amadi Atai Staff Singyauna Punna Miyoi Tara Humdoi Deputed Taukibaga Loinana E-Seva Kendra Mobile Vehicle Su Launch Taukre Hariba E-Seva Vehicle Mobile Launch Taukiba aduga mari leinana Roshan Oinam Court Manager tun haikibada chahi ama anigi mamangdagi hauna court complex singda advocate singna e-filing tauba legal aids ki matang da takpiba case ki
status check tauba yauna atai court kamari leinaba information sing lawfam oina e-seva kendra mathang hanglakli hariba e-seva kendra sing asi court complex sing da khak leiba maramna rural area sing da su e-seva kendra gi khudong chaba sing asi praja miyam da su phanghanna bagi pandam da anniversary thoram ga mari leina na hariba mobile vehicle gi khongthang asi paikhalakpani haiki mahangna makha taraduna hariba vehicle asi internet connection yaubata natana vehicle asidagi court complex sing da leiriba e-seva kendra sing da fangliba court kamari leinaba information kudimak loba yagani haiba wafam singsu phongdokhi sigi concept se karino hai matamda sahi ama ani gi mamangda akoina court complex khuding bakki jaga da e-seva ke mathang ha e-seva sina akoida mateng pang du si e-filing taw matamda advocate singna la e-filing tawba moida legal help matangda tapiba just singi suti logo ba order ko bc sing thokpa nataga case ki kai status like khotte na hangba mi myam la ko khotte sigi sing mateng pang na bagi moidna rural area lekai khara pa jaga sing justice and access hangna bagi makta taw singaina akoi supreme court ki committee ki makada in align with the high court computer committee da when discussion taw matungda sigi mobile vehicle si cross taw jaga Ministry of Social Justice and Empowerment Government of India ki meeting makhada Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities CRC-SRE Imphal amadi Department of Empowerment of Persons with Disabilities Divyanjan na sinduna Purple Fest 2025 for Divyanjans Imphal West Manipur gi thauram Danamanjuri University DMU ki Commerce Hall da pangthokre Tharmaduda State Commissioner for Persons with Disabilities W. Birahari Singh, Director CRC, Imphal, N. Khoibi Singh, DMU Science ki Principal, M. Bhuvaneshwar Devi na atoiba mitunglen oina sarugyaki. Tharmaduga mari lenana State Commissioner for Persons and Disabilities W. Birahari na haikibada Disabilities oriba miyoi singbu aikhoigi samajda makhoigi fida ama yaudana Samaj asi mapung fade haiba wakhalon da pangthokpa thoram amani ngasi thoram asiga mari lenana utliba jagoi isai stall kaya hangduna puthokduna utliba potlam kaya asi makhoina saduna yektuna puthokpani normal oiba miyoi amana lawriba tawriba thodang sing adu makhoina su chap chana lobangamli haiba wakhalon da taklibani disabilities person singbu hanthaba meeting yengduna namthaduna thamgumsi makoibu thogatuna makoisu normal oiba amana fangliba chap chaba right leiribani imong manungnasu makoibu lotsinduna thambiganu haina appeal tawrakhi Cleanliness modernization amadi smart city gi matangda pikliba angang singi school syllabus ta haptuna tambiba mathau tari haina Manipur University gi Vice Chancellor PC Professor N Lokendra na phongdorakli wafamasi ngasi maho department amadi Manipur University gi College Development Council ga khutsamnaduna My West My Responsibility haiba hiramda MU gi committee room da pangthokiba nongmagi oiba media sensitization workshop amada phongdokibani Environment and Climate Change ki Director T. Brajakumar amadi Mahut ki Director N.G. Uttamsu saruk yaduna pangthokiba thoram MU gi VC Professor N. Lokendra na makha taraduna kumja lising amaga chamapan humputara da Manipurna statehood fangkibadagi hauna Central Lengakna Senthang kaya thadaduna tongan ba agency amadi department thamduna DPR saraga project amadi scheme kaya paikhatuna sit sengbagi thabak tawkre adubu masi ngaihak ki oiba thabak tawba maramna mapung fana thabak tawba ngamdana leiri adubu state asina statehood fangdringai mamangda North East ki state singi manungda khwaidagi lu nanba lamdam ama oirami matamaduda nungtigi ayukta yum inkon wai setpa iram nala sengba amadi thongal set sengba isana tawbagi chatnabi lerami adugumlaba phajakraba lichat sajat sing adu amuk hanna hanjilaknaba pikliba mahiroi singda cleanliness modernization amadi smart city gi matangda school syllabus singda haptuna tambibagi mathau tari haina phongdokhi Amaronda Thoramadu Saruk Yakiba Environment and Climate Change ki Director T. Brajakumar na haikibada amok hana recycle tawduna sizinaba yaba amot akai fatahaudi sing recycle tawraga sizinaduna mahosagi khal ngaknaba hotnabada isagi achoba tawdang lei
ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯄ ꯑꯃꯗꯤ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯊꯣꯔꯛꯄ ꯃꯤꯊꯦꯟ ꯒ꯭ꯌꯥꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ ꯑꯃꯗꯤ ꯀꯨꯝꯖꯥ 1990ꯗꯒꯤ ꯌꯦꯡꯂꯛꯄꯗ 2014ꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯆꯍꯤ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡꯗꯒꯤ ꯅꯣꯡꯃꯒꯤ ꯊꯣꯛꯂꯛꯂꯤꯕ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ Ministry of Social Justice and Empowerment Government of India's miting makhada Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities CRC-SRE Imphal amadi Department of Empowerment of Persons with Disabilities Divyanjan na sinduna Purple Fest 2025 for Divyanjans Imphal West Manipur gi thauram Danamanjuri University DMU ki Commerce Hall da pangthokre Tharmaduda State Commissioner for Persons with Disabilities W. Birahari Singh, Director CRC, Imphal, N. Khoibi Singh, DMU Science ki Principal, M. Bhuvaneshwar Devi na atoiba mitunglen oina saruk yaki. Tharmaduga mari lenana State Commissioner for Persons and Disabilities W. Birahari na haikibada Disabilities oriba miyoi singbu aikhoigi samajda makhoigi fida ama yaudana Samaj asi mapung fade haiba wakhalonda pangthokpa thoram amani ngasi thoram asiga mari lenana utliba jagoi isai stall kaya hangduna puthokduna utliba potlam kaya asi makhoina saduna yektuna puthokpani normal oiba miyoi amana lawriba tawriba thodang sing adu makhoina su chap chana lawba ngamli haiba wakhalonda taklibani disabilities person singbu hanthaba meeting yengduna namthaduna thamgumsi makoibu thogatuna makoisu normal oiba amana fangliba chap chaba right leiribani imong manungnasu makoibu lotsinduna thambiganu haina appeal tawrakhi Sana konung thangta loisang utra sangle na sinduna tha asigi tang kunhumdoi hoduna numit 5 ni chupna chatharakhiba thangta workshop on kabui khausarol loisenbagi thoram ngasi sana konung utra sanglenda pangthokre tharamaduna sana konunggi angom ningthau angom poireiton thangta loisang sana konunggi thokpurel sugariba lanjing purel athokpam ojendro sana konunggi pukranba thokchom ibungohal nongthonba yumlemba mairaba khurai lakpa hizam rai kumar laifam lakpa salam birendra Wangkhai lakpa Laisram Poireiton, Khafam lakpa Chongtham Dusanta, Khwai lakpa Chongtham Rajen, Ahalup lakpa Puyam Tomcha, Naharup lakpa Haurongbam Sashi amadi Thangtagi Sintakpa singna athoiba mitunglen oina saruk yaki. Tharamaduga mari leinena thangta loisang sana konunggi secretary Chungkham Sunil Kumar na phongdokhibada iramda masida ta kausarol haibasi masak khangsilaktaba amadi mangtharakpagi machak oirakli kwaktan bahariba thoram masida pana mari gi manungda khabam pana gi oina yamna maru oiba ta khausa bahaiba asi yaudraba yadaba amani chahi khudingi pangthokliba kwaktan ba thoram asi khaktada miyamda ta khausa bahaiba asi masak khangba ngamlaktaba amadi oirakli hariba ta khausa ba asi tongan ba mafam kayada hangliba thangtaga mari leinaba school singda khanghanba mathau tai matam asigi gym sanaduna hakchang fana thamnaba lambi ama oibagum maitegi leijaramba jingkhairol sajel da natana ta khausaba asinasu haksel gi lamda kanaba kaya ama piribani maram aduna iningthaugi yakang makhada ta khausarol asi miyamda masak khangna hanba ama oina sinliba amani ta khausaba asi haubu haukragadi loisindaba yade haina ama leiribani maram asina aikoina thabak ama tawba matamda loisinba naigadabani haiba asi ta khausaba asina taklibani haiki